ꯇꯣꯉꯥꯟꯕ Facebook account ꯑꯃꯁꯨꯡ page ꯁꯤꯡꯗ ꯊꯥꯒꯠꯂꯛꯄ ꯏ-ꯄꯥꯎ ꯈꯔ ꯃꯌꯥꯝꯗ update ꯄꯤꯖꯔꯛꯀꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ update ꯔꯣꯕꯤꯟ ꯃꯉꯥꯝ ꯈ꯭ꯋꯥꯏꯔꯥꯛꯄꯝꯅ ꯊꯥꯒꯠꯂꯛꯄ post ꯑꯃꯈꯛ share ꯇꯧꯖꯒꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯌꯨꯗ ꯂꯥꯏꯆꯨꯔ ꯂꯩꯔꯦ, number 4 ꯀꯥꯞꯄꯒ ꯂꯩꯔꯦ, ꯑꯗꯨꯅ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯕꯤꯔꯒꯦ ꯍꯥꯏꯕ ꯃꯄꯥ ꯃꯃꯥ ꯌꯥꯝꯅ ꯂꯩ꯫ ꯃꯁꯤꯒꯨꯝꯕ ꯑꯍꯜꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯄꯥꯞꯅ ꯌꯣꯝꯃꯒꯗꯕ ꯑꯍꯜꯁꯤꯡꯅꯤ꯫ ꯃꯣꯏꯒꯤ ꯃꯆꯥ ꯖꯨꯒꯣꯠ ꯆꯥꯗꯕꯗꯨ ꯈꯛ ꯃꯆꯥ ꯑꯣꯏꯅ ꯈꯟꯕ, ꯃꯤꯒꯤ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨꯗꯤ ꯀꯔꯤꯝꯇ ꯈꯪꯍꯟꯗꯅ ꯑꯐꯕ ꯅꯨꯄꯥꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯅꯝꯗꯨꯅ ꯂꯨꯍꯣꯡꯂꯅꯤ꯫ ꯍꯦꯛ ꯆꯥꯛꯀꯧꯕ ꯅꯣꯡꯉꯥꯟꯕꯗꯒꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯊꯝꯈ꯭ꯔꯅꯤ꯫ ꯃꯗꯨꯗ ꯅꯨꯄꯤꯗꯨꯗ ꯑꯣꯏꯍꯧꯒꯗꯕ ꯃꯩꯆꯥꯛꯇꯨ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯏꯁꯥꯒꯤ ꯏꯆꯥꯈꯛ ꯅꯨꯡꯁꯤꯕ ꯃꯤꯒꯤ ꯃꯆꯥꯕꯨꯅ ꯁꯥꯟꯅꯄꯣꯠꯀꯨꯝꯅ ꯈꯟꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯁꯤꯌꯔ ꯇꯧꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯣꯁ ꯑꯃꯗ ꯑꯃꯨꯛ ꯁꯀꯤꯔ ꯑꯍꯃꯗ ꯄꯨꯁꯥꯝ ꯍꯥꯏꯅ ꯂꯩꯔꯤꯕ Facebook account ꯑꯗꯨꯅ ꯊꯥꯒꯠꯄ ꯄꯣꯁ ꯑꯃꯃꯨꯛ ꯁꯤꯌꯔ ꯇꯧꯖꯒꯦ꯫ PM ꯃꯣꯗꯤꯅ ꯄꯨꯡ 2 ꯄꯥꯔꯂꯤꯌꯥꯃꯦꯟꯇꯗ ꯁ꯭ꯄꯤꯆ ꯄꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯃꯃꯤꯡ ꯐꯥꯎ ꯂꯥꯎꯔꯛꯇꯕꯁꯤ BJP ꯃꯅꯤꯄꯨꯔ ꯅꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯑꯃꯨꯛꯇ ꯇꯁꯦꯡꯅ ꯍꯥꯏꯕꯤꯔꯛꯎ ꯍꯥꯏꯅ ꯋꯥꯍꯪ ꯍꯪꯂꯛꯂꯤ꯫ ꯑꯇꯣꯞꯄ ꯏ-ꯄꯥꯎ ꯑꯃꯗ ꯏꯟꯗꯤꯌꯥ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯉꯥꯛ ꯁꯦꯟꯕ ꯉꯝꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ ꯅꯦꯁꯟ ꯑꯃꯔ? MP ꯑꯊꯔ: ꯏꯟꯗꯤꯌꯥ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ-ꯊꯨꯝ ꯉꯥꯛ ꯁꯦꯟꯕ ꯉꯝꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯁꯣꯟꯕ ꯅꯦꯁꯟ ꯑꯃꯔ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ MP ꯑꯜꯐ꯭ꯔꯦꯗ ꯀꯟꯉꯝ ꯑꯊꯔꯅ ꯍꯥꯎꯁꯇ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯂꯣꯛ ꯁꯚꯥꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯥꯡꯗ ꯆꯠꯊꯕ ꯗꯤꯕꯦꯠ ꯁꯦꯁꯟꯗ ꯀꯪꯒ꯭ꯔꯦꯁ MP ꯑꯜꯐ꯭ꯔꯦꯗ ꯀꯟꯉꯝ ꯑꯊꯔꯅ ꯃꯤꯌꯥꯝ ꯉꯥꯛ ꯁꯦꯟꯕꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯊꯥ 18 ꯐꯥꯔꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯐꯥꯎꯕ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯂꯨꯆꯤꯡꯕ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯀꯔꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯕꯅꯣ ꯑꯃꯗꯤ ꯀꯔꯤꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯛꯇꯕꯅꯣ ꯍꯥꯏꯅ ꯍꯪꯈ꯭ꯔꯦ꯫ MP ꯑꯊꯔꯅ ꯀꯨꯝꯖꯥ 1944ꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯈꯨꯜ ꯁꯪꯁꯗ ꯐꯨꯡꯍꯣꯟ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯀꯨꯝꯖꯥ 1950ꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯂꯩꯖꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯀꯅꯥꯅꯁꯨ ꯈꯪꯕꯤꯈꯤꯗꯦ꯫ ꯅꯦꯁꯟ ꯑꯃ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯄ꯭ꯂꯨꯔꯦꯂꯤꯖꯝꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯥꯒꯥꯂꯦꯟꯗꯒꯤ ꯚꯣꯇꯤꯡꯗ ꯀꯨꯝꯖꯥ 2021ꯒꯤ ꯗꯤꯁꯦꯝꯕꯔ 4ꯗ ꯑꯥꯔꯝ ꯐꯣꯔꯁꯦꯁꯅ ꯃꯤꯆꯝ 6 ꯍꯥꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯀꯗꯥꯏꯗ ꯂꯩꯈꯤꯕꯒꯦ ꯍꯥꯏꯅ ꯍꯪꯂꯗꯨꯅ ꯃꯤꯍꯥꯠ ꯑꯗꯨꯒꯤ ꯗꯥꯏꯇ ꯃꯇꯝ ꯑꯗꯨꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊꯅ ꯄꯨꯈꯤꯗꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯃꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯑꯩꯈꯣꯏ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯅꯠꯇ꯭ꯔꯕꯔꯥ? ꯃꯃꯥꯡ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯥ 18 ꯐꯥꯔꯛꯂꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯁꯦꯝꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯖꯁꯇꯤꯁꯀꯤꯗꯃꯛ ꯍꯪꯕ ꯉꯥꯡꯕ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯀꯤ ꯍꯛꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯥ 18 ꯐꯥꯔꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯉꯁꯤꯁꯨ ꯑꯩꯍꯥꯛꯅ ꯍꯪꯂꯤ꯫ ꯑꯩꯍꯥꯛꯀꯤ ꯅꯦꯁꯟ ꯑꯁꯤꯕꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯉꯥꯛ ꯁꯦꯟꯕ ꯉꯝꯗꯕ ꯌꯥꯝꯅ ꯁꯣꯟꯕ ꯅꯦꯁꯟ ꯑꯃꯔ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟ ꯊꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯕꯖꯦꯠ ꯁꯦꯁꯟꯗꯁꯨ MP ꯑꯜꯐ꯭ꯔꯦꯗ ꯀꯟꯉꯝ ꯑꯊꯔꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒꯤ ꯈꯣꯜꯂꯥꯎ ꯇꯥꯗꯕꯔꯥ ꯍꯥꯏꯅꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯍꯪꯈꯤꯕꯅꯤ꯫ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯔꯤꯄꯣꯔꯠ ꯉꯔꯥꯡ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊꯅ ꯍꯥꯎꯁꯇ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯗꯤꯕꯦꯠ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯉꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯄꯤꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯈꯨꯜ ꯉꯥꯛꯀꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯕ ꯅꯍꯥ ꯑꯃ ꯊꯧꯕꯥꯜ ꯀꯃꯥꯟꯗꯣꯒ ꯈꯨꯠ ꯊꯣꯛꯅꯕꯅꯤ ꯍꯥꯏꯕ ꯊꯧꯗꯣꯛꯇ ꯁꯤꯔꯦ꯫ ꯃꯤꯑꯣꯏ 3 ꯑꯃꯁꯨ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯒꯠꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯤꯄꯥꯛꯀꯤ ꯀꯥꯗꯔꯁꯤꯡꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯈ꯭ꯔꯦ꯫ ꯈꯨꯜ ꯉꯥꯛꯀꯅꯤ ꯍꯥꯏꯅ ꯊꯥ 2ꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯀ꯭ꯂꯥꯁ 10 ꯊꯥꯒꯗꯕ ꯅꯍꯥ ꯑꯃ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯔꯣꯝ ꯇꯥꯕꯗ ꯍꯩꯔꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯂꯨꯡꯐꯝ ꯃꯅꯨꯡ ꯂꯩꯀꯥꯏꯗ ꯊꯧꯕꯥꯜ ꯀꯃꯥꯟꯗꯣꯒ ꯈꯨꯠ ꯊꯣꯛꯅꯕꯅꯤ ꯍꯥꯏꯕ ꯊꯧꯗꯣꯛ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯤꯑꯣꯏ 3 ꯑꯃꯁꯨ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯔꯣꯝ ꯇꯥꯕꯗ ꯁꯂꯨꯡꯐꯝ ꯑꯃꯗꯤ ꯍꯩꯔꯣꯛ ꯈꯨꯜ ꯑꯅꯤꯒꯤ ꯐꯥꯎꯅꯐꯝ ꯂꯝꯕꯤꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯁꯛꯈꯪꯗꯕ ꯈꯔ ꯂꯥꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯂꯤꯂꯣꯡ ꯄꯨꯂꯤꯁ ꯑꯃꯗꯤ ꯊꯧꯕꯥꯜ ꯀꯃꯥꯟꯗꯣꯒꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯃꯅ ꯆꯪꯁꯤꯜꯂꯨꯕꯗ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯔꯕ ꯃꯇꯨꯡ ꯃꯤꯑꯣꯏ ꯑꯃ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 3 ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯅꯍꯥ ꯑꯗꯨꯗꯤ ꯂꯥꯏꯁ꯭ꯔꯝ ꯄ꯭ꯔꯦꯝ, ꯆꯍꯤ 19, ꯑꯦꯂꯥꯏꯁ ꯂꯣꯛꯇꯥꯛ ꯁꯤꯡꯍ, ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯜ ꯔꯣꯃꯦꯟ, ꯊꯧꯕꯥꯜ ꯈꯨꯅꯧ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯃꯍꯥꯛ ꯊꯧꯕꯥꯜ ꯈꯨꯅꯧꯗ ꯂꯩꯕ ꯅꯤꯃꯥꯏꯆꯥꯟ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯅꯤ꯫ ꯂꯣꯏꯅꯅ ꯂꯥꯛꯀꯗꯧꯔꯤꯕ 2025ꯀꯤ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈ꯭ꯌꯥ ꯊꯥꯒꯗꯕꯅꯤ ꯍꯥꯏꯔꯤ꯫
khut thoknabani haiba thodok aduda leikhidre laisam prem lilong da leiba nur hospital da pukhatuna laikhanaki tungda phibam lusilakpadagi north eoc da leiba ras medi sida laikhanaro matung asi numidung matung pungkhai chatpada leikhirne mahaki yet thangba thabak makhada nongmai maru ama panduna phawdokhi haire amaromda thodok thokphamdagi thawal police commando na miyoi taruk khulai taruk amasung alto car amadi a star amaga konana phagat pangamkre haire police na phagalaba khulai sing adudi insas rifle ama SLR ama carbine ama 303 rifle ani amadi emo rifle amani pharba miyoi sing adudi thoksom momosa elai sani sahi nifumathoi apokpa tiais ibo chauba harok part 2 mayai laikai sarang them anan singha elai pisak jai kuntra taruk apokpa s syam kaksing khunau tampak mayum laikai ni ningthaujam karna singha elai pisak sahi kuntaret apokpa n ukil saram mapi laikai maning laibung ningthaujam manoranjan singha elais khajomba sahi kun mathoi apokpa m singhajit thinungai kha laikai thongam falguni elais urikpa elais koithai sahi kuntaret apokpa leikhidra ts deben lamphel sana khaitel amadi moirang them johnson elais thona sahi kun mathoi apokpa m kumar lamphel kombirei ni haire nakal amaromda police ki paw na hai ngasi salungphamda khulai paiba khara chathok chasin taure haiba paw phangbadagi police ki team changsil lubada khulai paiba singi market gi nomai kap thorakpada police ki market gi handuna ka padana ha ama sire loina namyoi taru khula ga konana phagat pangam kre haire pharba myo sing adu aina thing kharaba larahuluk prepa ki kadar sing ni haire amarom da mafam adu dagi phangba paw amagi matung inadi thodok thofam adu da nomai kap gi makhol khar dimyam na tana ki adu bu ka hena nakalani marakta nomai kap na bagi nomai makhol dimyam na tana ki di haire ngasi thodok adu leikhidra prem gi apokpina bawmi sing da phongdorakpada prem machin manau mari gi manung da mahang ani subani hauji manipur da chathariba lan asida khulngak ne haiduna tha ani rongi mamang dagi yum thadok tuna chatkibani adubu khulngak pothokhiba ichadu police ka khuthona ba thodok ta leikhidre haiba sidi pende chathariba lan asi langak na losinduna khulngak pa chatkhiba isa sing yum da halan biraklo haina matam kuina dagi haijaduna lakhibani ngasi police commando sing na isa da utliba thongna adu kuki militant sing do ulam labadi thamoi si pen gadabani haina macha gi damak apokpina mamitagi mapi tana tiang thakhe atopa paw amada nan manipuri ani nomaina kalamle ngasi numidang pung manga rom tarakpada kaksing police station gi manung chanba kairakta nan manipuri ani sakang dabasing na nomaina kaptuna halamle laikhidraba nan manipuri sing adudi Sulan Kumar sahi taranipan apokpa Birendra Kumar atopa myo aduna Dasharat Kumar sahi taret apokpa Mohan Saha kawi makhoi animak Bihar gi Gopal Ganja district ki Yadapur police station gi manung chana leiba Ras Wahis village dagini haire makhoi hausik kaksing khunyai laikai CPI office maya da leiba asan ba yum amada leibini haire makhoi animak Bihar gi Prabhu Yadav kauba sinmi amagi makhada thabak suduna leibini ngasi warbakai kaithel gi mafam amada thabak sururaga halakpada kairak yuwabung mapada sakang debasing aduna nongmaina kaplambani haire leikhidra miyoi ani asi yauna punna makhoi manga cycle thoduna halakpada mamang thakhiba makhoi ani nongmaina kaplambani haire thodok thofamda kaksing police laktuna nongmaina palba makhoi ani bu laikana naba kaksing gi jiban hospital pukhatuna laikana ki adubu hospital gi makadagi sirga purakle haiba khang halakhe thodosi matang da police ki makadagi case ama lokotuna thijin ba haukre haire ngasi gi batang se da video solution jarage channel sibu nusibiduna subscribe tausan biyo haijari thank you